Imphal International Airport tagi sana puramba miyoi ani CISF na faba ngamkhre hairi. Laibak pokpa numit ke nungthil pung amaga minit kuntra rom taba matamda Imphal International Airport ta laibak ex-bis detective na passenger ani gi hand baggage tagi sana gram chatruka kulhumdoi 10 yankhai mathoi puduna Imphal lagi Guwahati da chatnaba hotnarambadagi fagatpa ngamkhre hairi. CISF ke team na sana ga konana faraba miyoi ani adu Iroi Stemba Laurembam Laikai Laurembam Ramananda Chahi Kuntaruk Apokpa El Siam Kesor Amadi Iroi Stemba Maning Laikai Katrimayung Gulsan Chahi Kuntra Apokpa Kehes Siam Babu ex-bis detective na El Ramananda Veges Gram Chamaga Marfu Daramari Dasmik Yankhai Mathoigi Hagama Pan Machugi Mental Chain Ani Amasung Gram Chamaga Taranipan Dasmik Marigi Chain Ama Yawa Thengna Kibani KSS Gulsan gi Vegas tagi show gram chamagaw humfudara mari 10 taragi hangama palmachugi mental chain gi maongda ani amadi gram chamaga tara taruk 10 mangagi ama yawba thengnakhibani makhoi ani adu indigo flight number 6E6342 da Imphal dagi Guwahati chatnaba hotnarambani hairi faraba sanaga konana miyoi ani adu airport ta laiba custom division da makha taba thabak lokhanaba sinakhre hairi